Manipuri की अपुनब की सक्तम सागत पदी लायरदना ngamkhai paring fauba ningthina miyam da khanghalamdabana asoi aran mayam semdokpa amadi state asigi asengba saktam sagana bohonabada matam changbani haina chief minister Nongthombam Birena phongdokre wafam asi lamsang kendra gi manung chana mayang langjing kuthabida nauna saba RCC ki thong amang asi chief minister Nongthombam Birena miyam da khusinabagi thauramda phongdokhibani Tungi mirol singi khanduna haukiba laingak loi singna mana pamba maongda laingak chukli pairambana ngasigi mirolna kham thengna wa hobani haina CM na nungnang ba phongdokre Public Works Department na sinduna pangthokiba thong khusinabagi thoramadu da CM na chingtam ani gi marakta lainariba mari asi nakhai senglamdabana hana sunabagi thodok kaya thokrabasu ngasidi amata oina punsilakle BJP na center amadi state asida laingak chukli pairak padagi lamdam asida chatharamba mihat mipungi thodok sing leihandabada natana ban blockade tawduna miyam da piramba chaitheng sing kokhanba ngamle haiki covid laichana maram oiraga chahi ani hena chawkhat thorangda thinta hankhrabasu laingak asina angamba thak to hotnaduna miyam gi yaifa thorang kaya paikhatli tha asigi tara manga dagi hauraga thabum ama chupna inauguration month haina mingthonduna miyamna achauba project kaya khusinari Makata nasu chingtam animak thong manana chatminanaba amadi chawkhat lamjelda khumang chawsinba ngamnanaba hotna khigani haina mahakna phongdoki ngasigi thoramaduda Manipur State Planning Authority gi Deputy Chairman gi thaugai su puriba lamsang MLA Sorok Haibam Rajen su sarukyakhi mamangai gi halamanjina na deba karigino har kanda santhi sayumgi maduna khapa harduna chaeba maduna koi haksang sokteba ada hujikti krai deno moigi fertilizer eba moi hardu lakpada gi tawrisi ha diabetes na rega cancer na rega khu na rega da loi reba koi samase natural farming je hanjalangna bohona bada je koi sangi mela se koina tawri usi kamaina tawrmi barajati wala su loi khande mamangai halsi ngasigi mirol se kamaina hingdagi heavy work so moi work tawramde tampaki lamsi bawda secure oina thamde single lamda policy leite administrative sasanda kanana kari oini karamba kangun kari oigidagi system leite singi sininaw ani gi marakta hanadna kayano mishina karigi authority leite Thoubal District Veteran Table Tennis Association na chahi khudingi leptana pangthokpagum chahi asigi oinasu taret suba Thoubal District Veteran Table Tennis Championship 2022 ngasi Thoubal wang matabada laiba Thoubal District Table Tennis Association TDTTA gi indoor stadium da pangthokre District asigi veteran player nifuromna saruk yaduna chathakiba championship aduda nupa gi singles ki oina S Anil na W Subhas pu set ahum amada thoiduna winner oikre Doubles ki oina B Sanatomba amadi S Arunjit na Dev Akoijam amadi W Subhas pu set ahum amada thoiduna winner oikre Loisan begi thoramda TDVTTA gi president L Shyamananda retired assistant agriculture officer Thoubal W Thambau TDTTA gi vice president Dr P Khogen amadi district horticulture officer Thoubal M Nabana Chingbana athoiba mithunglen sing oiduna winner amadi runners up taraba singda Manamathum Singh Yentokhi Loinana Indian Table Tennis Federation na chahi asigi September 13 da Madhya Pradesh ki Ave Parsal Indoor Stadium Indoor da pangthokiba International Umpire Examination da India gi oina ranking number 1 amadi number 2 oina khalakhraba International Umpire Singjamayum nam laikai ngakrabam lairaktagi Roman Singh Moirangthem amadi Thoubal wang matabadagi Deb Akoijam busu khudol potam duna ikai khumnaba ko loinana pukning thaugatkhi Manipuri Youth Front of Assam MYFA amadi Assam Indigenous People Protection Committee gi khutpu amana ngasi Manipuri singi puwari ga tatna thana ba yararoi daba mafam ama oiriba Lengondabi pat haina khangnaba mafam adu da chatuna yengsinkhre ngasi AIPPC amadi MYFA gi khutpu na yengsinba chatkhiba asida AIPPC gi General Secretary Seram Herajit na haikibada Aikoina asambada yelhomi ama oina khundariba asisu puwari gi tangka kayada mafam asida khundalai takibani MYFA gi president Thangjam Rojen na haikibada maitai ama oina aikoina akhoi gi puwari ga mari lainaba mafam sing semjinduna chahi gi haikat laikat tamba mathau tare furup ama saktak pa haibasi akhoi gi puwari bu haugalakliba naha singna khangnaba hotnaba mathau tare ngasigi Lengodabi pat yengsinbagi khongchat asida AIPP ki president Sahadev Rajbangsi Finance Secretary Jasim Uddin Laskar MYFA ki Secretary General
Tampak Mayum, Salahuddin na Chingbana saruk yaki. Data Analysis of Skill Enhancement Course Haiba Hiramda Chayol Amachup na Chathagadaba Faculty Development Program ama Thobal College Thobalgi Conference Hall da Haudokre College asigi IQAC amadi Economics Department ani na punna sinduna pangthokliba Faculty Development Program adu haudokpagi thoramda College asigi Principal Professor M Bina Debina athoiba mitung aduga HOD Geography Dr. K.H. Jugindro Singh na thoram mapu ina saruk yaki Thobal District Manung da lairiba college kaya gi faculty member kaya saruk yaduna chathaga dauriba thoram adugi nungi oiba warol piraduna college asigi Department of Economics ki HOD Associate Professor Dr. L. Devendra Nahai Economics hariba subject asi ningthina khangnana bohotnabada mathematics amadi statistics ani asi yamnamak tangai fadabana maru oina economics subject asida akhanaba mityeng thamduna ngasigi program asi sinbani haina fongdoki Atoiba mitungi warol piraduna Principal Binan Hai ngasi di NEP 2020 asi introduce taukrabana mahiroi singda takpi tambiba matamda theoretical khaktana yaraktaba experiencing learning gi maongda takpa tarakpa asina oja sing amadi faculty members singda tangai fadana leigadaba skill sing adu chathagadoriba program asina chauna mateng panglagani haina fongdoki Imphal Eastki manung channa leiba Wangkai Ningthem Pukri mapal da leiba angang singgi oiba mahiloisang JI Academy da Christmas 2022 ga mari leinana thauram kaya pangthokre angang singgi tongan ba thauram pangthokkiba singgi marakta Santa Claus ki visual set tuna angang singbo harau tayam hanki Christmas ki oiba isai kaya su sakhi Manipuri ching amadi tamdadra ki chawgi awawa mayok nariba asi malem sema mapubu ki daba lining nation khudima mamingtagi oina chatpadani haina aimol chingning hut Baptist Church ki advisor gi tau puriba aboi aimol na phongdokhre wafam asi tha asi gi tang kunmari dagi palen gi chingning hut ki hall da chatharakpa ngasi Christmas losinbaga mari lenena pangthokpa nat ki oiba jagoi sei naha singna utpagi thoromga mari lenena piba exhortation speech ki warol da phongdokhibani Mahakna makha tana haikibada hojik Manipur lengangna war on drugs ki achauba ihau changsilliba asi miyamna wakhan taraba amadi malem sema mapubu kiramba tholabadi thodok wathok amata tholamloi haina mahakna makha tana phongdokhi ngasi losinbagi thoram maduda pikliba angang yauna miyoi chamri romna saruk yakhi Where goes the young man cleanse his way? He asks this question and he immediately answers this question saying, by taking heed into yoke according to thy will, with my whole heart I have sought thee. Oh, they do not wander from thy commandments. And it says, thy word have I hidden in my heart, that I might not sin against thee. Well, we celebrate Christmas for the fact that Christ came to save us from sin. And as young people, when we keep the word of God in our heart, right? When we keep the word of God in our heart, then we will not like to sin. And that is how we like to convey the message of Christmas. It's not just peace, joy, and happiness or anything, but the fact that Christ has saved us from our sin. Are you saved? Awang Chiangmai Scheduled Caste Development Committee ASSCDC na Awang Chiangmai Community Hall mamangdagina National Highway 2 taba anigi marakta leiba Kajeng Neima RCC Bridge lengaki mateng amata yaudana sarba matungna ngasi committee asigi President Khwairakpam Surjamani na ribbon kaktuna Maikai adongi miyamda khusinakre thong sangabagi thorom aduda Chiangmai Kendragi ex MLA Khwairakpam Devendra committee gi secretary Khwairakpam Ishor Chandra treasurer Khwairakpam Anil Chiangmai khungi khulakba Khwairakpam Nilamani retired EO Angom Brajamani retired AE Moirangthem Borazau Chiangmai Maiba Puren Yumkhaibam Yaima amadi committee gi maruiba member kya na saruk yaki ngasigi thorom adu wafam kya phongdoladuna ASSCDC gi President Khwairakpam Surjamani na haikibada committee asina ngasi lengaki mateng amata yaudana Sarawna lupa lakh 8 lom changna saba thong ama khusinaba ngamle athubada anoba thong ama su saduna miyamda khusinhajargani mamangda su committee asina sports pavilion mari saduna sanrosing amadi miyamgi damakda khusinaba leikre committee asina leptana miyamgi damakda kathokpaga loinana thabak tawkhigani miyamna su mateng pangbiu hairi ngasigi thorom maduda saruk yakiba Chiangmai Kendragi ex MLA Khwairakpam Devendra na phongdokhibada ASSCDC haribasi Chiangmai da leiba singlup kudithoigi miyoi ani punsilaga semba committee ni Chiangmai turelda nung leingoi pekpa singdagi karakpa senpham khara lei madu singlup ta apikpa sendoida
पुथोक्लबा मतुंगदा लाकपा सिनफम अदुना सेंगमाईगी लंबी थोंग सानाबुंग अमदी अतई चौखत थौरांग कयागी थबकसिंग असी कमिटी असिना पाइखतपनी हाइरि। रिजर्व बैंक ऑफ इंडिया RBI ना लेबाकसिगी बैंकसिंगदा लैरिबा लोकल कस्टमरसिंगना लोकल एग्रीमेंट जनवरी तांग अमा फावदा नौना रिन्यू तहनबा खंगनख्रे। हौजिक लैरिबा लोकल डिपोजिटरसिंगना लोकल नौना रिन्यू तौनबा मसा मसागी प्रूफ ऑफ एलिजिबिलिटी पुथोक्नबसु खंगलकली अमदी अपीबा मतंगी मनुंगदा रिन्यूअल एग्रीमेंट सोई तौनबा मथौ ताई हाइरि। RBI ना बैंकसिंगदा पिरकपा याथंगी मतुंगिना स्ट्रॉन्ग रूम अमदी कमन एरियास ऑफ ऑपरेशन की चंगफम अमदी थोफमदा नुमित चामा मरीफुदगी तादना रेकॉर्ड थमगदबा CCTV कैमरा थेनबसु खंगलकली। यानसे सोई तौबा मतमदा नतबा पांबै सिजिनबा याद हंदनबसु RBI ना चेक्सिन वा थमलकली। नौना सेमलबा चंगना कांगलोनगी मतुंग इन्ना कस्टमर अमना बैंक ता महाकी लोकर अदु मसा खंगदना हांगदोखरे नत्रगा हुरान चिंथि तौखिबगी चिंगनबा लैरे हाइना वाकलकलबदी पुलिसना थिजिन हुमजिनबा लोइद्रि फावबा अमदी चेनबा अदु लोइद्रि फावबा CCTV रेकॉर्डिंग सिंग अदु बैंकना चेक्सिन थमगदबनी हाइरि। डिपोजिटर सिंगना करिगुंबा महाकी लोकर थमलिबा ममन यामलबा पोतसिंग अदु हुरान खिबा मयौलांग पोक्थोकपा नत्रगा बिल्डिंग निखाइबदा यावख्रबदी महाकी बैंक चार्जेस अदुदगी सरुक चाम हेंगतलगा कस्टमर फंगनगनी। तौबदबु महौसागी ओइबा थौदोकसिंगना लोकर अदु सोहनबा ओइरबदी बैंकना दायित्व पुरोइ हाइरि। होखिबा सेप्टेम्बर की तांग कुंद मणिपुर लेंगाकी कैबिनेट मिफम अमना मणिपुर की मफम खरदगी यू सुंगबा योनबगी लैरंबा अथिंगबा लोकथोखिबा वारेप अदु हंदोकदबनी हाइदुना कोलिशन अगेंस्ट ड्रग्स एंड अल्कोहल कदा अमदी तमदम असिगी तोंगान तोंगानबा इमालुपसिंगना चथरकपा डेमोक्रेटिक ओइबा खोंजंगसिंगी सरुक अमा ओइना ngarang hikrujam amadi wanguda wakan mifam pangthokre। Imphal West District की मनुंग चंबा हिक्रुजम मयाई लेकाई कैथेल संघदा ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज इरैपाक इनात चनुरा लोइना सिलोन इचल अमसुंग कदा पुन्ना खुचमनदुना लेंगांगना यू सुंगबा अमदी योनबगी अयाबा पीखिबा वारेप हंदु हाइदुना मियांगी ओइबा वाकन मिफम अमा पांगथोखी। बिष्णुपुर डिस्ट्रिक्ट की मनुंग चंबा नुंगोई अवांग लेकाई कम्युनिटी हॉल दा ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज वुमेन्स डेवलपमेंट एसोसिएशन वांगू अहलुप चिथेक अमसुंग कदा पुन्ना खुसमनदुना मियांगी ओइबा वाकन मिफम अमा पांगथोखी। वाकन मिफम मदुदा सरुक याखिबा मियाम मदुना मणिपुरदा यू लीगलाइजेशन तौबा यारोय यूदगी मणिपुरगी मियाम कलु हाइबना चिंबा कोलाउसिंग लाउदुना मणिपुर लेंगाकना हंदक यू सुंगबा अमदी योनबा याबा पीखिबा वारेप अदु यानिंगदबा फोंदोखी अमसुंग मणिपुर लेंगाकना लौखिबा वारेप खुदकता हंदु हाइदुना कोलाउ कया लाउखी। चाइना दा कोविड की डेटा निमित खुदिंग की फोंगलंबा अदु लेपख्रे। खोंथांग असी चलिबा थासिगी अहानबा चयोलदा जीरो कोविड पॉलिसी चटनबा हौख्रबा मतुंगदा निमित कुन्नीगी मनुंगदा मियोय कोटी कुनगा मंगा कोविड पॉजिटिव ओइबगी डेटा लीक ओइरकपदगी लौखिबनी। लीक ओइखिबा डेटा अदुदा डिसेंबर अमदगी कुन फावबदा चाइना की अपुनबा मिसिंगी चादा 33.3 मंगा हाइबदी मियोय कोटी कुन मरी लाख निपान कोविड पॉजिटिव ओइखिबा मरमना चाइना की नेशनल हेल्थ कमीशन ना डेली कोविड डेटा फोंगबदा अथिंगबा थमखिबनी। हौजिक चाइना दा कोविड पॉजिटिव ओइबगी मसिंग खम थेंगना हेंगलकपना अमदी लाइचत असिना मरम ओइरगा लैखिद्रबा मियोयसिंग थमननबा मिरेल संगसिंग अमदी अना लायंग संगसिंग चंदबना मियामना खोइरांग खोइसाउनरी। एक्सपर्ट सिंह की मतुंग इन्ना मथंग चही इंग्लिसिंग निगा सुपना कुलुमदोइदा लाइचत असिना मरम ओइरगा मियोय लाख कुन सिगनी हाइरी। ICU मसिंग वाटपा अमदी मी पोलोइफम वाटपगी अवाबा चाइना ना मायोकनरी। लेबाक असिदा संदोकलिबा तमथिरबा BF7 वेरिएंट असी युमथंगरिबा लेबाक सिंगदसु मिपाइनिंगाय ओइबता नतना मालेम पुंबदा मिपाइनिंगाय ओइरी। हौजिक भोपाल दा चथरिबा वीमेन्स नेशनल बॉक्सिंग चैंपियनशिप 2022 दा वर्ल्ड चैंपियन ओइरिबा निखत जरीन अमदी टोक्यो ओलंपिक्स की ब्रोंज मेडलिस्ट लोबलिना बोर्गाहेन मसा मसागी वेट कैटेगरी दा ngarang फाइनल चंगबंगमख्रे। इंग्लिसिंग का सुपना कुनगा मापन की वर्ल्ड चैंपियनशिप ता केजी 95 की कांगलुपता लुपागी तकमाल फंगलखिबा मंजूरानी अमदी इंग्लिसिंग का सुपना 33 की वर्ल्ड यूथ चैंपियन ओइखिबी ज्योति गुलिया याउना रेलवेज की बॉक्सर निपानसु सबमिट क्लास यौबंगमख्रे। तेलंगाना रिप्रेजेंट तौरिबा निखतना इराइलाइना ऑल इंडिया पुलिस की सविंदर कोरबू पांजिल मंगा सुइनोदा माइथिबा पीदुना अनामिकागा सनागी तकमाल की दमक थेंगननबा सेम साख्रे अमदी असम की लोबलिना नसु मध्य प्रदेश की जिज्ञासा राजपूत पुयामना लाइन माइथिबा पीदुना फाइनल चंखिबनी।
mahakna final da 2021 World Youth Champion oiriba SSCB gi Arundhati Chaudhary ga thengnagani. Defending champions oiriba Railway Sports Promotion Board RSPB na makoigi boxer nipan ga loina na championship asida makok thangduna chali. Mamang chahi ki World Championship ta bronze medalist Manisha amadi World Championships bronze medalist Simranjit Kaur ani ga shu angamba moong da sanaduna final changbangam khibani. Weight category tarani thoida tongan ba boxer chohum ga supna ani na saruk yaduna pangthok liba yamna lemzaningai oireba championship asigi final ngasi sanagani. Sapamcha Jadumani Gauba Mioi Amana, driver Buyamna Hantaba Maongda Ikaiba Piki Bakidamak, Laybak Miam Kangna Sengdoraktrabadi boycott Taugani Haina, Ngasi Ayuk, Ziribam Giziri News Network, JNN Gi Conference Hall the Pangtokiba Paugi Mifamada, All Ziribam Road Transport Drivers Union, AJRTD DU Ki Secretary El Maniton Singna Pau missing the Fongtokre. Mahakna makhata na hai kipada haukiba December gi kunma thoida None district ki manung chana leiba khopum gi lungsai lambi da laibak thiba thodokta oza amadi mahairoi sing leikhidaba aduda driver bu yamna lairik haitaba amadi driver sing bu thawai usitaba gi maongda sapamcha jadumani kauba mioi amana hai kiba wafam adu All Ziribam Road Transport Drivers Union na condemn tawi Gari thauringai da lambi da leiba kakcheng ama fauba takningdaba driver singna mamal yamlaba thawai kaya puduna chaliba aduda karamna accident thokhanningadagi haina El Maniton singna fongdorakli sapam jadumani na athuba matamda miyang khangna sengdoraktrabadi mahakpu social boycott tawgani haina paumi singda makhata na Manitona fongdokhi ngasigi paugi mifam aduda finance secretary K Anil Singh joint secretary S Roman amadi publicity secretary N Arun Singh su sarukyaki Mio bakal le berarti lain tu bio di mani paman la pun bidu sumani hanya koi ini makan thumjage maram di matu lai haiba pama ko mong na ngang da wahi ngati labi da to matanda driver sinau sin su matan budmak ta oina yengi bani labi da tin kari chate na ma gi thoki ba thok tu di accident ase lai bakta tamapga na thoki ba thok ni lai haiba me amusu ngasi bode accident to biam to isi to biam yauri aduna mituda sabamja da dumi na ngang ba wakundo All Ziribam Transport Driver Market and Tawi, Adana Madam Marga, Athuba Matamda, All Ziribam Transport Driver Market Su, Madi, Manipuri Miam, Miam Hanga, Singapore Hydra, All the Transport Driver Market is mixing again. Tungi Yumbirel Singh Bopukning Thogat Pagi Saruk Ama Oina, Khergao da Laiba Youth Voluntary Association, Yova Club na Sinduna, Khetrigao Part 1 Amadi 2 Dagi Tongan be exam sing Amadi, Sanaba Sing the Mai Park Laglaba Sing Bungarang Taram na Okre, Atoy Bamitongi Warul Piraduna Khetrigao Kendrugi MLA Sik Nurul Hasan na, Mahiroi Sing na Thawai Chang na Hotna Duna Tungi Punsida Mai Park Pamyoi Amamam Oina Bahotna Gadabani, Matam Ngak na Chatpa, Tauriba Tapak Sing da Mining Tina Onsinba, Isad na Thazaba, Thawai Chang na Hotna Ba Matautai Haiduna, Mahiro Singi Pukning Chingsinki. CM Biren na Haudoki ba War on Drug ki Matang da Paladuna MLA na Hai, Khetrigao Kendra da Lariba drug seller sing Atuba da Tokpi Hauro, Nadrabadi, Lenga ki Maikai da Gipai Katlaba Tabak Thorum Sing da Isa na Daita Puzagada Bani Haina, Aroibo Oina warning Tauki, Thorum ki Saruk Ama Oina, Sanaroi, Taraga Makok Matang Tarakraba, Mioi, Chani Yankai Henbada, Manasing, Sinaduna Pukning, Taugatki, Khergao Yuba Ground da Pangtokiba, Taram Nokpagi Thoramasida, Khetrigao Kendragi MLA Sik Nurul Hasan, Social Scientist Dr. Dhanabir Laishram na Chingbana Sarukyaki. Haukiba pung kunmari da India da nauna mioi chamaga marfutara mari COVID positive oire, Laina asina maram oiraga laikidaba, mi yaukidre, fagalakpagi changcha da marfutara nipan ga 10.5 suino oiri, apun ba confirm case na koti mari lak ni futaruk lising humudra tare chohum supna ani yaukre, active case na lising ahum chamri kun ga nipan da hantarakle, Laina asina maram oiraga laikidaba mi gi masing lak manga lising kuntra chatruk marfutara mangani, Laina asida gi naba faduna discharge taukiba mi gi masing na koti mari lak nifumatoi lising nifu humdoi chamaga humudra mapani, Laina asida gi ngak thoknaba vaccine kap thokiba apun mi gi masing na koti chani kun henkre, malem gi oina COVID laichat na khwaidigi na sokalaba laibak singi Manungda USA na ahanba India na anishuba madi France na ohumshubada lairi, awang nongpok siyat ki oina Assam na ahanba Mizoram na anishuba madi Manipur na ohumshubada lairi.